Hello, I am Amazing Bible Profession Minister Taram Nokchari, going a sisu. Thoudang, Thajabagi mapanna Thoudang can be ba a power do karino, hybrid koi makasa truck point a quakera, Nainaminasi, a hanbade koi saw the patnato se. Sagadale be paiso yam tagasare Thajabagi mapanna Thoudang a koibu can be have a coin mamang than in a care, aduki makata de koi amuk. Koina Thajabaga wenda thanga loga mari lainaba asigi maramda jo khoine nagadawri masida nana po pibiu haideba subject ase yamna luba amasung mina yamna serana na khanba subject ni hiramni aduna ipai so na ke thawai asengba yaudana de masi khoina khangmangam bi sakti leithe aina ngangba thawai asengba duna chingbiu tare besna option thawai asengba chingbiduna bible je patana naina duna khangmangam ba hebdu ohenbiu prabhu jesu christ gi minda korum jare amen. Now, sa ikoina nainari ba subject ase kwaidigi maru ai apawa pawgi kwaidigi maru ba matang ni maramdi papi amabu karamna ishona kan bi habse masidigi hena phaba koina apawa paw leite adu koina mamangda naina kibado ina samlamna khara haijage wainda thang haidi wainda thang chatu ka taraw humdoi punna ten commandment ceremonial law mosigi law sing puna mangakpa adugi mapana ikoibu kan bi de Koje Thajabing mapanna Thoudang can be an Ephesians 2 gi 8, 9, 10 da ikoina naina khare. When da thangna koje kan bi bu oram lagati Prabhu Jesu Christ na taing pandala oi. When da thangna ten commandment na ngakpana ikoi bu kan bi banate kan bi ba ikoi bu pap ko pi ba haibasidi Prabhu Jesu Christ gi mapana ni. Prabhu na sibi ba adugo man hingat pi ba asigi mapana Ekoida Thoudang purak Ekoina ngamda bado Jesu Christ gi mapan Ekoina pangtopi Ekoina pugada pap dan di kudem ato Jesu Christ na puduna Ekoibu arang kubampi na bagi lambi ado mahang na yatki Ekoi mamang da Ekoina pakre ado itadi Ekoina Thajabagi mapanna Ekoije kanbiba taragadi Ekoibu Thajabagi mapanna Thoudang kanbibu oiba taragadi Ekoina wanja thangase Maruina ten commandment ase Ekoi indra su yarabra haibigi maramda ekoi mamangda haigare Romeo 3:31 da amuk pajarake adunati Thajabagi mapana wayanda thangba ekoina kari sunataba ohenbara madu khak oidasnu amaromda ekoina wayanda thangbu hena selali haibni ekoina prabhu da thajare haraga ekoina wayanda thang indabagi thabaksing ase tawba yabra haiba matamda pol masamana yade haibni Koina jo khange koina ingada wanda thangai se kari no karam wanda thangno haibje koina khange madu ju kanai gi mapana Jesu Christ da bibi ba Thoudang aduga mahaki sakti mahana ikhoida leibiba koina monda chena thajaba adugi mapana ingada wanda thangase Jesu koina wanda thang tara asini aduga atai lemahuri wanda thangsing adudi koina inbagi mathau tadre Maramdi ekoina haiba matamda koina ceremonial ga ritual ga mari lena boenda thangase Prabhu da thinduna takpani aduna Prabhu Jesu Christ na cross asiba matamda madu mapung phana chap chana thungkhraba maramna ekoina masi inba ngamde ten commandment di ekoi gi punsida adum thungduna leigini mapung phana thungba haibudo khoi oiroyeba masida nam thungduna leigini aduga mo ekoina Abraham haide shona pat tawdringi mamang da ceremonial law se pinamde ifadamna pat toro matungda makhoi gi pijon chenngai yaw hali aduga makhoina yaw khatpegi thabak to adudagi anum sathare Abraham na zo haide ba thabak se tawai aduga mu Abraham da ishona pibaje amuk wayanda thangje karino circumcision je amuk hapsale adugi matungda Israel macha singje chahi samri chumna Egypt lairu matung puthoraba matungda amuk shona makhoida niyom kyamrum koina Shakat paga ritual ga mari lena ba ceremonial ga mari lena ba niyom kayam hapsale haide basing asigi manungda ikoina ban offering peace offering oi ban offering peace offering di hana dei lai adu koina miyamna paptroga di sin offering porakadamni haiba lai aduga jihudi singi niyom kodamoina kumai tare se passover ngakpa koina deo betom ngakpa hamayawda batan chaba asina singba aduga Feast of Tabernacle, koina Pisangi kumai sing ngakpa Pentecost, Lauro kumai na sing basing ase, luwaina tawgadabani haina, luwaina taeba. Ado Abraham na di hairi basing ase, amata inde Jacob, aduga koigi ipa koigi Adam, ado mokoigi masa maron suron sing na, amata inde mokoigi di Israel sarai,
tarani thoi Egyptagi tholokpa mising aduna makhoi inba ngaktane isinausa ado hairi basing ado Jisu da thinduna takuni Jisu da thungbanina madu aikhoine inbagi darkha leitre adubu 10 commandment haibasidi andum aikoi gi punsida thungduna laigani masi kadongna pura chap chana namakse aikoina thungani haiba aikoi leite maramdi masi je chap chana masi aikoi je masi am pak chawe masi sandongna takpute Jisu Kristna ju mai punsida hingli base 10 commandment sandongna tai kanaw Christian ni naw singna hai masi Krista gi lo ni hai adu oiba tarasu Jisu Kristna ta ibase aikoi gi 10 commandment degi mapan thongdoina takpibudo adu degi hena loi khudam oina haibada aikoina yathang tara nate mitum yo lana ganu hai adu Jisuna haibadi kanagum nupi amada aikoina phattaba wakhang geloina yenglagadi mahang mitum yo lana bagi thabuk to tawgre haimni adudi karambane hena lui habse aikoina khangoba Prabhu Jisuna logi manunggi oiba mapan thong amsung manunggi oibado madu mayak sengna tai habasini adunda de aikoina thajaba leire haraga hairibo wenda thangche aikoina thukaiduna leibe yade maramdi pap tawduna leibe yade wenda thang thugaibe abse pap tawbani karam wenda thang thugaibno pabe je 10 commandment ni maramdi hoji akoi unkaktre akoi Yehudi ki kumai singa do akoi amata indare civil law so amata ngaktre maramdi aikoi masi ngaktre ne akoi papini haidreba Jisu Kristna jo ngawaina magi Jisu Kristna sokuina leiramba mana takpi tambiramba chahi om khai leiramba asida haireba ritual singsenga wahaiba amate haidi adugi mota mana siramdai matna hoi Passover Yehudi ki kumai singdi mangai adubu mana sidringegi mamangdai khoida ingadabase communion service koina Prabhu ki aransa khangai bache masi aikhoida pibirame madu aikhoina hojik inba tariba madudi masi inba sina aikhoina ishobu hena nungsianba aikoida nolokpa phanganba yathanga pode hena mateng pang baneba masi aikhoina kawbyade amo aikoi makha sangjannase Thajabasi karamna lakpra aikoina sam cha chichnausa mayam loi khangnarabni nokoi pabiro text Romans 10 gi 17 gi matungna Thajabasi Ishworgi wahei tabagi mapana lai habne masida ko taba haibase gi meaning lei koina Bible paraga natra meaning angla taba haibama du natraga anisubadana inba haibudu degi lai aikoina sumna khak taraga aikoina haibe indraga di Thajabase akoi sungche cheloeba Thajabase pa mepung khuding makche aikoina Protestant reformers in Martin Luther asina singde Thajaba yam chele hai makoidi Thajaba dugi matung ina Thajabase padan maram moidana ishona haibe indana makogi thawai sing loin thadokiba ngaktane John Wycliffe John Hus Jerome lairiba mayam sing ase loina masini ko aikoina Thajabase masi haibe inba amasung achumba ado thaja khangbagi mapana Ishworgi wahei ado taba khangbagi mapana masi sulai habse masina hai adubo Thajaba Thabak yaodaba Thajabadi asibani haina James da phajana mayekchina 2 gi 14 17 18 22 24 da nakoina paraga di khangani masigi chapter je isnausang nakoi ahanba igi sammon je tapi boiraga di haideba James chapter 2 amsung Hebrew 11 je mapung phana pabiu Hebrew 11 se Thajaba mising gi maramda haikhiba ngaktini masida Thajaba na suman bikraba Thajaba phangraba mising ado makoi punsida haiba inba ngakta tawki makoina Ishworgi yathang mapung phana ngaki makoina laimuti lapa ishona haibe indaba ama thabak amata tawki deba makoi punsida chena Ishworgi damu thawai thakiba mising ngaktaneba thuna kana misangna aikoi Prabhu da thajaragadi aikoi yathang akrasu yare haibase takpiriba mising di aran baneba aikoina Prabhu da Thajabasine hena Prabhu dagi phangba pangal sakti Thoudang gi mapana yathang ase hena chena ngahan baneba hena maka aphaba nungsiba mari lainahan bani haibase Thajabasi karamna mapung phabagi haibada job akoina James 2 gi 22 na hai Thabak ki mapana akoina tawba Thabak ki mapana Thajabasi mapung phae aigi Thajabasi mapung phagi haibadi haibaragadi kedoba ishona haiba Bible da hairiba singdo inba dugi mapana akoigi Thajabasi hena selakhaneba haiba inba yaudana Thajabasi chetpa haibje oithoktabaneba aduna Thajabasi sangkhonba akoina chetpa haibje haiba ilingai akoina khangba Ishworgi waiching to haiba ilingai tawribam khai hai akoigi Thajabasi hena mapu phangani indaba matamda Thajabasi mapung phalo heba aduga Thajabana mukari pore habda akoina Romans 10 gi 26 masi padana pabyo Thajabana haiba inba pore habne obedience of faith habne Thajabagi haiba inba pore koina Thajaba leredi Jisu da Thajaba leredi anum hairiba mido hana phataba mi la oiramlagasu mi hatpa mi oiramlagasu ju thakpa mi oiramlagasu
wangang changang ludaba mi oiramlagasu Prabhuda thajakraba matungda Prabhuna kanbikraba matungda mahaki punsida aonba loi oirakhaneba khoi yong khoi lekai da hana Christian oiramda mi ama yu ngawa yu thak leramba mi ama Christian oirakpa matan mai gilam chatoloino hongba laki ganeba madu laido karino Thajabagi mapanani Thajabaduna haiba inba pore Thajabani Ishworgi nungsiba pore madugi mapana ngakpa haibdu ohelebaneba khoina sideda laire aduga Galatians 5:6 da ju hai Yesu Christada nungsibagi mapana thabak tawba thajabadu kanabani ekhoigi thajabasi karina thabak tawgadaba Ishworbu nungsibadagi Prabhu Yesu Christabu nungsibadagi thabak tawhanbu oigidaba khoina thajai haraga nungsiba leitraba Ishworbu nungsibadagi thabak tawhandraba madunati kari sukanabu ngamoy isnausa khoi jiudi singumna oigini jisudi singnadi mokhoina thajaba lei haraga mokhoidi thabak yaude mokhoidi Prabhu Yesu Christabu mokhoina wasak pikraba mokhoigi mesana wasak kirba Yesu Christa do lakpa matana mongonda thajade adugi mohta mokhoigi Abraham na piramba mokhoigi losing ceremonial losing Moses na piramba losing tenga ba menga kwasina Yesu thajadarjo mokhoi arang khubum phangane haibneba madudi yam laleba aduna mokhoi amta arang khubum phangweba mokhoi lo phana nga e haragasu maramdi masi aran baneba khoibu kanbibadi wenda thangna nate khoibu kanbibadi Yesu Christa na kanbibani mangonda thajabagi mapana khoina thaujana ikhoibu kanbibane akoina thajakraba matungda Christian amagi mathauje khoina Christian oiraba matungda Christian amagi mathauje kari no haibda yengse 1 Timothy 6:12 ta thajabagi akanba lan songnaba adu songno lomba naidaba hingba adu chena payu hai sida aduga 2 Timothy 4:7 da su aina kanna lan songna khare aina chenga da balamjen adu seng khare aina thajaba du ngakle hamne khoina senga da balamjen arang khongi lamjen je khoi chen batai masida saitan khoi bhiram khudumuta pap tongna ba shogi wainda thangthing thugai na ba shogi aning bigi markta tongna ba kanna hona gane hairi badu dai khoina kanna lan thingna ba tai kanai gi mapana Prabhu da chena thajaba maki Thoudang gi mapana Prabhu na ikhoi da phibiba Thoudang adu gi mapana ikhoina pangal adu gi mapana Prabhu na ikhoi da leibiba adu gi mapana ikhoina hairiba lan se songna ba tai hairiba lan sine pap ka ikhoi ge songna ba lan saitan ikhoi ba pap tongningai gi da mai shogi wainda thang thugai ningai gi da makanna hiram khudimakta honarakani adubu ikhoina chena thajabagi mapana hairiba lan ase saitan na temlei ba khudima ase ikhoina namkhai ba thai ikhoina Prabhu da nungsiduna hairiba sing ase ikhoina loina Ishworgi wenda thangching ase Prabhu gi mapana Prabhu ko loina na ikhoina ingadabane aduga ichida du lomba naidaba hingba do chena payo hamni chena payo haragade ikhoina chena paidaba su yai chena pairing ikhoina ra kubumdo khoi lengdana leigini aduga ikhoina thadokpa matamda madu ikhoina phanglaroiba aduna ikhoi Christian ama oikraba matungda di lan naibase ikhoina arang kubungi lan ase pap saitan ikhoba pap to honingai gi damak time pan bigi thairang da tawningai gi damak fattaba meham base da lupningai gi damak kana hairakani madugi lan ado ikhoina adum thengnaba tai habase ikhoina kawgum seba aduga 4 John 5:4 da jaise thajaba sina tang pan babu ngamale hamni tang pan da leiriba ikhoibu pap tawningai gi damak Ishworgi anungba pam sat gi ona tainaba da saningai gi damak Bible gi ona tainaba da saningai gi damak torupa khudimak se ikhoi masi thajaba duna khudum chanba ngamgani adu khoi nyengdi ko amuk thajabaga ikhoina Thoudang ga aduga loga kari mari lene habje Thoudang hena phangnaba ikhoina pap tawduna leigadra haibani khoi yengji ko Thoudang ga khoina pap ka wainda thangga mari lena base khoina romances ki 1-2 pase adu oirabadi ikhoina kari haisige Thoudang henganaba ikhoina pap tawdun leigadra haibani haibadi pap yamna marang kai bumpham Thoudang sum marang kai na lei haibani adoi tadi haije khoi yamna Thoudang phangningai gi dama khoi yam pap tawsira haibani pona hai madu khak oidasnu hai sida khoina Thoudang na khoi bu kanbi khare adudi adoi tadi khoina Thoudang je hena pangnaba khoi pap tawtana leisra amni pap taw bai badi wan ja thung thugai ba ten commandment thugairaga shona haibe indraga khoi andum leisra adoi di khoina amna shona haibe indaba khoi yam phattaba mi oitade khoi bu kambine ngai Thoudang am darka lei adoi tadi adugumba Thoudang do hena marang khaina phongai gi na khoi pap anum tawjina leisra amni shona yade sinausa masi na haibadi Thoudang sina haibe inba shona haibe inba pap thadokpa wainda thangak pudo Thoudang sina ngamali haibdo masina mayekshana hai adu khoina mu 13 da mu pase 13 tranga pamna na khoi gi nathakta mapu oredabani maramdi na khoi wainda thangki makha pon banati adu Thoudang gi makha pon bani hamni sida
पामना नखोइगी मथक्ता मपु ओइरैदबने हाइतारदि पामना खोइगी थक्ता पालगदि पामना हाइब खुदिंगमुदा खोइ तौरगनेब पामना मी हालु मितुमिया लानो लाइमुति लालु इशोगी वाइन जाथं तराजे थुगाइनबा दुम हाइरकदो खोइनि इल्लगनेब मरमदि हाइरबा पापसिना अखोइगी थक्ता पालेब अदुबो सिदा हाइबदि मरमदि नखोइ वाइन जाथंगी मखा पोंदे हाइबनि हाइदि थौजांगी मखा पोने हाइबदि थौजांगी मपा यीशु ख्रिस्टगी मखा पोंदुना हिंगबा मिसिंग अदुना अखोइना वाइन जाथंगी मखा पोंदे हाइबगी अथदि मसि वाइन जाथं ngak loidabani haiba nati yesu kristagi thojang makha pon misingdana pap torogo wain jathang thugairaga mitumya lanaga laimuti lalaga leigini haiba nati masida wain jathangi makha pon ba habsi ma ki meaning yam le masigi athadi wain jathang makha pon de habdi wain jathangna ikhoibu maran chibado si dare haiba ne masina haidibde masigi wain jathangi makha pon ba habsi maram dai no masi topic yam solve topic amane masigi maramda meaning yam lay masiga thadi wain jathang le khoibu maran chiba haibasu lay aduna thaba atopa meaning si lay adubu context ki matung nadi masina haibadi wain jathang le khoibu maran chibudo to e haibane adu lok thokre haibane horen akhona makha thana khoi khitang nei na minerse adu nadi kari tawgani akhona wain jathang ki makha ponduna thaujan pondata na thaujan ki makha ponba maram na akhona pap toksira madu khak oidasnu hai sida mayak shang na 15 da akhode thaujangi makha pole wain da thangi makha pondre adoi ta de khoi pap toksira hamni shona yade hamni sinaw sa akhona kawde thaujangi makha ponba ngo wain da thangi makha ponda ba mishing aduna pap tokde ba shogi wain da thang adu nga e habne masina habdi masida to mek shan ai akhona shogi wain da thangi makha pondre hai taragadi wain da thanga pho yadre habna te ba masina habdi hai makha pondre habdi wain da thane khoibu maran siduna lebido sidre habne masi masina mayakshan ta aibdi aduna khoina thaujan ga wain da thanga khoina thajaba se anam chamineba makhoi ni chamina daba yade thaujan leiriba makai thaujan wain da thang nga han baneba thaujan leitaba matam da wain da thanga te pap taweba aduna thaujan pap haib se tawhande heba khoidi sugi makha da leibina pap se tawhande heba se masida mayakshan na nga aib aduga khoina Romans Galatians 3:21 da Ishworgi wain da thanga se wain jathanga se Ishworgi wasaksingi mayokta leibra haibne Ishworgi wasaksing habdi morone shona khoda pibi wasaksing di papi khoje Yesu Christ kanbiba Yesu Christ gi mapana khobu kanbigani habu wasak na khogi kanbiba malakani hana wasak piu dane haide bai khogi damak severa malakani habaje masigi mayokta wain jathanga lepra ba lepte snausa madunista God forbid shona yade haibne aduga ahingba punsi ase ahingba punsi je wain jathang gi mapana oiramba taragadi dharma chemba asisu logi mapana oiramgani haibne tasengbadi dharma chemba phangba se wain jathang gi mapana nate dharma chemba je Yesu Christ gi mapana adubu dharma chemba se karino haiba taragadi ekona wain jathang ngak pasne dharma chemba haibse maramdi pap tawdaba haibne dharma chemba ga pap tawdaba haine pap tawdaba mi haibdi pap tawdragadi dharma chele da adudi pap tawdraba haibdi karino ekhoina wain jathang ngak pa dune mase aduna adubu puna mukse Yesu Christ gi mapana lakuni haibgi atadi Yesu Christ gi mapana ikhoibu pap tawhande Yesu Christ na ikhoida piba thaujangi mapana wain jathang sing athom mapung phana ilale haibse ikhoina yagadabne masibu yadraba mi adudi ishona kanbiba ngambagi sakti leite akhoi amu yengje kanawo memeshin na hambe akhoina Bible da ariba warem na ba missing aduga no warem na ba missing ase karamna kanbibra haibji ki maramda kanagumba purchase instruction na Thajabase ariba matamgi wain ariba matamgi missing ase jihudi missing ase wain jathang apagi mapana kanbi anoba missing asina Yesu Christ Thajabi mapana kanbi haina serana haibe adunate arang khuba mibu kanbiba haibase punam juk khudimakta ko masi amakhakta oyeba masi Thajabagi mapana ikoi khudimakse thaujana kanbi khudam oinengse aduna ne Paul na Abraham gi maram na phajana hai Romans chapter 4 da ko 2-3 da paminutes 2-3 ka ipazarage maram di Abraham bu ma ki thabaki mapana suman bi khrabadi ma ki thabaki mapana abdi mahana haiba inba gi mapana Ishworgi wain thinking ngak pa gi mapana ma pu suman bi bo oiragadi haidi ma pu kan bi bo oiragadi ma ki saukthokpham dei Abraham ji saukthokpham dei adubu Ishworgi mafam da dinate ne mi amo oina ma saukthokpham dei ma na tawba ngamba sakti adugi atuda ma saukthokchapam leiba maramdi sasana kari haibage Abraham na Ishworbu thajare aduga madu mangonda dharma chembo ina singthana biki haibne masina haibdi Abraham bu kanbibase
Thajabagi mapana mahakpusu Thoudang kanbibane. Adubu Abraham Thajabagi mapana Thoudang kanbikre haragasu madi aikoina circumcise ngai moi ceremony losing mana ishona magi matanda piramba adu phawdi ngai hoi mokhoigi kumai taret adudi ma ngakte adubu ma ban offering peace offering gumba drink offering gumba adumba ishona makoinda taw haiba maroina unkakpa gumbaje madi ngakeba adugi suna mathakta ko madi ataisu mongonda khanganba Ishworgi trend ko yathang taragi niyam sing ado ten commandment pitring da leramba magi niyam principle sing ado mana ayambana loina ngaeba sida James 2 gi 21-22 da haibase Abraham haibase maki thabaki mapana mahabu chumanbi minatra ishona monda magi masano pado lana pungda katlu haiba matamda mahangna katkhiyeba adudi maki thabakna maki thajabase karamna thabak ton braibdu na khoi yengu haimneba aduna thajaba aduna thabakna thajaba du mapung phanba na tabra haibisneba aduga masigi tekse Genesis 26:5 se ekoina mu pamina se maramdi aina hai kiba adu Abraham na injaki aduga sinakhiba thabak aigi yathang aigi wan pathap sing amsung aigi wan da thang sing aksaki yane masida yaurije ekoina masigi Hebrew gi wahei sing je adum yengba yai ko my stars adi mana piba sintha adubani taw haiba sing do Abraham na ngakhe habani commandment haidi law commandment haiji law haina koina commandment je koina Hebrew da magi strong concordance na khoi yengo masi yathang sing hai aduga precept su hai masi law ju hai ba my status hai na custom makhoi gi ordinance haibdo koina maruina ceremony lo sakat pagumba circumcision chingba singa do adusu mana ngai hai ba aduga my laws hai je masina Torah ne ba masina maruina pallise matamdu dadi Moses ki matamdadi magi Torah hai binga saigi Moses na piramba waenda thangsing ado Abraham gi matamdadi phangdrieba ada khara lairibabu khana sakatpa circumcision adu khaktaneba adu nataba mogi kumai tare kanga pagi niyom sing adu gumba mayam sing adu di Abraham na indeba maramdi mongonda khangdrieba mongonda takpidrieba aduga mongonda di magi matamda leiramse pap tawba yade lai mutila pa yade haiba Ishworgi waenda thangsing gi niyom sing ado madudi loina ngaeba aduna Abraham na haibadi masi loinga Ishworgi waenda thangsing ase mapung phana ngai habje masina ngaeba aduna thajabin phana suman bikraba mani ishona mabu suman bikraba mongonda dharma chemba pibikraba matungda Abraham na hairiba singdo Ishworgi waenda thangsing ado ngaeba Abraham je dharma chele hairagadi maje ma dharma chele habje karina utkini koina dharma chemba ulle hairagadi waenda thang adune pap tawdi habne dharma chemba ga pap tawdaba haibje masigo amatane isnausa dharma chembagi onna tainabadi pap tawdaba haibne aduna pap tawdaba haidi waenda thangak pa haibne aduna ma dharma chele habje masi karina uli haba matam ngasai gi waenda thangak podana num eleba masi anum thadong na ba yade ko aduga ikoi yengje ko thajabagi mapana sengdokpi habi akoje Acts 26 ke 18 nazu sanctified by faith haibne masi ju samane 1 Corinthians 1 gi 35 asidaji yengbe akoje thajabagi mapana akoje sumanbi akoi pa kopi aduna tana akoi punsida lairamba fattaba akoina ishona haibi indaba tawramba mayam ado masi thajabagi mapana su sengdokpi haibne aduna ne koine taije Prabhu da thajakraba mi amana magi lemhoru punsida mana magi hokiba punsida tawramba amot pathabak mayam ado ma loi thadorokane aduga phaba thabaksing adu loini ilakani habse Bible habani John 17:17 daije naki asumba aduna na khoibu sengdokpiu naki wahidi asumbani habni koina naki wahidi asumbani habse aduga naki wahi habse da 10 commandments ju haibi 10 commandments ju Ishworgi wahini masi asumbani haidiba sigi mapana koina sengdokpi aina Ishworgi wahi sing haibigi inbagi mapana koina hana phattaba thabak torone koina chintiba wangang biyai adugu Ishworgi wahi inbagi mapana Ishworgi wahi na masi chintiba ngang bai phatte habse koina khangapha matan madu thadokramne madu sengdokpa kawe akoina ai isaji amot pado iruja thobu mutana sengdoeba adugumna akoigi papi amagi punsida akoida sengdokadabji karino akoina tawriba papsing akoina phattaba wakhan khaliba ishona yadaba thabak tawriba sing aduneba adu akoidagi lokthokpado adubu sengdokpi baibani masi karigi mapana no haide achumba adugi mapana Ishworgi wahi achumba adu inbagi mapana ni haba Hebrew 2 gi 10 ayo Hebrew 2 gi 11 da jaije sengdokpi daba Ishwar amasung thengdokpi garba makhoi ase amatane makhoi wakhal punindo amata oye isnausa
ꯑꯗꯨꯗꯤ ꯑꯩꯈꯣꯏꯁꯦ ꯊꯥꯖꯕ ꯃꯄꯥꯟꯅ ꯁꯦꯡꯗꯣꯛꯈꯤꯕ ꯃꯤ ꯑꯣꯏꯇꯥꯔꯗꯤ ꯏꯁꯣꯔꯒ ꯋꯥꯈꯜ ꯃꯥꯟꯅꯒꯅꯤ ꯏꯁꯣꯔꯅ ꯑꯩꯈꯣꯏ ꯄꯥꯄꯤ ꯑꯃꯠꯇꯕꯨ ꯄꯥꯞ ꯇꯧꯍꯟꯕ ꯄꯥꯝꯗꯦ ꯐꯠꯇꯕ ꯑꯃꯠꯇꯗ ꯍꯟꯖꯟꯅ ꯇꯧꯍꯟꯕ ꯄꯥꯝꯗꯦꯕ ꯑꯗꯨꯅꯗꯤ ꯁꯦꯡꯗꯣꯛꯄꯤꯈ꯭ꯔꯕ ꯏꯁꯣꯔꯒ ꯁꯦꯡꯗꯣꯛꯄꯤꯔꯕ ꯑꯩꯈꯣꯏꯁꯦ ꯑꯃꯠꯇ ꯃꯥꯒꯤ ꯋꯥꯈꯜꯗꯣ ꯑꯃꯠꯇ ꯑꯣꯏꯔꯛꯀꯅꯦꯕ ꯑꯗꯨꯒ 1 Peter 1:15-16 ꯅꯈꯣꯏ ꯑꯁꯦꯡꯕ ꯑꯣꯏꯒꯗꯕꯅꯤ ꯃꯔꯝꯗꯤ ꯑꯩ ꯑꯁꯦꯡꯕꯅꯤ ꯍꯥꯏꯕꯅꯤ ꯏꯁꯣꯔꯗꯤ ꯑꯁꯦꯡꯕꯅꯤ ꯍꯥꯏꯕꯗꯤ ꯃꯥ ꯙꯔꯃ ꯆꯦꯜꯂꯦ ꯃꯉꯣꯟꯗ ꯄꯥꯞ ꯍꯥꯏꯕꯗꯣ ꯂꯩꯇꯦ ꯑꯩꯈꯣꯏꯁꯨ ꯑꯁꯦꯡꯕ ꯑꯣꯏꯒꯗꯕꯅꯤ ꯑꯩꯈꯣꯏ ꯄꯥꯞ ꯇꯧꯔꯣꯏꯗꯕꯅꯤ ꯌꯤꯁꯨꯕꯨ ꯊꯥꯖꯕꯒꯤ ꯃꯄꯥꯟꯅ ꯄꯥꯞ ꯇꯧꯗꯕ ꯍꯥꯏꯕꯗꯤ ꯋꯥꯏꯟꯗ ꯊꯪꯉꯥꯏꯕꯗꯣ ꯃꯗꯨꯗ ꯑꯗꯨꯝ ꯂꯥꯛꯆꯔꯛꯀꯅꯦꯕ ꯑꯗꯣ ꯖꯤꯁꯨ ꯈ꯭ꯔꯤꯁꯇꯒꯤ ꯏꯒꯤ ꯃꯄꯥꯟꯅꯁꯨ ꯑꯩꯈꯣꯏꯕꯨ ꯁꯦꯡꯗꯣꯛꯄꯤ ꯑꯩꯈꯣꯏꯅ ꯍꯤꯕ꯭ꯔꯨ 10:10 ꯑꯩꯈꯣꯏꯅ ꯖꯤꯁꯨ ꯈ꯭ꯔꯤꯁꯇꯒꯤ ꯏ ꯃꯄꯥꯟ ꯈꯛꯇꯅ ꯑꯩꯈꯣꯏꯒꯤ ꯄꯥꯞ ꯑꯩꯈꯣꯏꯕꯨ ꯖꯁꯇꯤꯐꯥꯏ ꯇꯧꯋꯦ ꯍꯥꯏꯅ ꯈꯜꯂꯦꯕ ꯑꯗꯨꯁꯨ ꯂꯥꯜꯂꯦꯕ ꯑꯩꯈꯣꯏꯕꯨꯁꯨ ꯁꯦꯡꯗꯣꯛꯄꯤꯕ ꯑꯩꯈꯣꯏ ꯄꯥꯞꯇꯒꯤ ꯌꯤꯁꯨꯅ ꯇꯥꯕꯤꯈꯤꯕ ꯏ ꯑꯁꯤꯒꯤ ꯃꯄꯥꯟꯅ ꯑꯩꯈꯣꯏꯒꯤ ꯄꯨꯟꯁꯤꯗ ꯂꯩꯔꯝꯕ ꯄꯥꯞ ꯑꯩꯈꯣꯏꯅ ꯇꯧꯔꯝꯕ ꯐꯠꯇꯕ ꯃꯈꯩ ꯑꯗꯣ ꯃꯗꯨꯁꯨ ꯃꯥꯅ ꯁꯦꯡꯗꯣꯛꯄꯤꯌꯦꯕ ꯏꯁꯣꯔꯅ ꯑꯩꯈꯣꯏꯒꯤ ꯄꯥꯞ ꯀꯣꯛꯄꯤ ꯑꯩ ꯆꯤꯟ ꯊꯤꯕ ꯉꯥꯡꯕꯗꯣ ꯏꯁꯣꯔꯅ ꯀꯣꯛꯄꯤ ꯍꯥꯏꯔꯒꯗꯤ ꯑꯩꯒꯤ ꯄꯨꯟꯁꯤꯗꯒꯤ ꯆꯤꯟ ꯊꯤꯕ ꯑꯗꯣ ꯇꯣꯛꯈꯤꯒꯗꯕꯅꯦꯕ ꯃꯁꯤ ꯑꯩꯈꯣꯏꯅ ꯀꯥꯎꯒꯨꯝꯁꯦꯀꯣ ꯑꯗꯣ ꯊꯋꯥꯏ ꯑꯁꯦꯡꯕꯅ ꯑꯩꯈꯣꯏꯕꯨ ꯁꯦꯡꯗꯣꯛꯄꯤ ꯍꯥꯏꯕꯁꯦ ꯑꯗꯨꯒ ꯊꯋꯥꯏ ꯑꯁꯦꯡꯕꯒꯤ ꯃꯄꯥꯟꯗꯁꯨ ꯑꯩꯈꯣꯏꯕꯨ ꯁꯦꯡꯗꯣꯛ 1 Corinthians 6:11 Romans 15:16 ꯃꯁꯤꯁꯨ ꯑꯩꯈꯣꯏꯅ ꯈꯟꯕ ꯌꯥꯏ ꯑꯩꯈꯣꯏ ꯄꯨꯟꯁꯤꯗ ꯑꯁꯦꯡꯕ ꯑꯩꯈꯣꯏꯅ ꯑꯩꯈꯣꯏꯒꯤ ꯄꯨꯟꯁꯤꯗ ꯑꯁꯦꯡꯕ ꯏꯁꯣꯔꯅ ꯍꯥꯏꯕ ꯄꯨꯟꯁꯤ ꯑꯃ ꯏꯟꯒꯦ ꯍꯥꯏꯇꯥꯔꯒꯗꯤ ꯑꯩꯈꯣꯏꯅ ꯊꯋꯥꯏ ꯑꯁꯦꯡꯕ ꯑꯁꯤꯁꯨ ꯗꯔꯀꯥꯔ ꯂꯩꯌꯦꯕ ꯊꯋꯥꯏ ꯑꯁꯦꯡꯕꯅ ꯑꯩꯈꯣꯏꯒꯤ ꯅꯨꯡꯗ ꯊꯕꯛ ꯇꯧꯕꯤꯒꯅꯦꯕ ꯌꯤꯁꯨ ꯈ꯭ꯔꯤꯁꯇꯗ ꯖꯤꯁꯨ ꯈ꯭ꯔꯤꯁꯇꯒꯤ ꯃꯄꯥꯟꯅ ꯊꯥꯖꯕ ꯃꯄꯥꯟꯅ ꯊꯧꯖꯥꯅ ꯆꯨꯝꯍꯟꯈꯤꯕ ꯃꯤꯁꯤꯡ ꯑꯁꯤꯗ ꯏꯁꯣꯔꯒꯤ ꯊꯋꯥꯏ ꯑꯁꯦꯡꯕ ꯄꯤꯒꯅꯤ ꯊꯋꯥꯏ ꯑꯁꯦꯡꯕ ꯃꯤ ꯑꯗꯨꯅꯒꯤ ꯃꯄꯥꯟꯅ ꯑꯩꯈꯣꯏꯒꯤ ꯊꯃꯣꯏꯗ ꯉꯥꯡꯕꯤꯔꯒ ꯉꯁꯥꯏꯒꯤ ꯏꯁꯣꯔꯒꯤ ꯑꯣꯟꯅ ꯇꯩꯅꯕꯗ ꯇꯧꯔꯝꯕ ꯈꯨꯗꯤꯡꯃꯛꯇꯣ ꯊꯧꯖꯥꯡꯒ ꯂꯣꯏꯅꯅ ꯄꯨꯝꯅꯃꯛ ꯂꯣꯏꯅ ꯁꯦꯡꯗꯣꯛꯄꯤꯒꯅꯦꯕ ꯃꯁꯤꯒꯤ ꯃꯔꯝꯗꯁꯨ ꯑꯩꯈꯣꯏ ꯀꯣꯟꯅ ꯃꯈꯥꯗ ꯅꯩꯅꯔꯛꯁꯦ ꯑꯩꯈꯣꯏꯅ ꯊꯋꯥꯏ ꯑꯁꯦꯡꯕꯅ ꯆꯤꯡꯕꯤꯈꯤꯕ ꯃꯤ ꯍꯥꯏꯔꯒꯗꯤ ꯊꯋꯥꯏ ꯑꯁꯦꯡꯕꯒꯤ ꯃꯍꯩꯁꯤꯡ ꯑꯗꯣ ꯑꯩꯈꯣꯏꯅ ꯐꯪꯒꯅꯤ Galatians 5:22-23ꯗ ꯑꯗꯨꯒ ꯊꯋꯥꯏ ꯑꯁꯦꯡꯕꯒꯤ ꯃꯍꯩ ꯐꯪꯈ꯭ꯔꯕ ꯃꯤꯁꯤꯡ ꯑꯗꯨꯗꯤ ꯏꯁꯣꯔꯒꯤ ꯋꯥꯌꯦꯜꯗ ꯊꯪꯅ ꯃꯣꯏꯒꯤ ꯃꯥꯌꯣꯛꯇ ꯂꯩꯇꯦ ꯍꯥꯏꯕꯅꯤ ꯃꯔꯝꯗꯤ ꯊꯋꯥꯏ ꯑꯁꯦꯡꯕꯒꯤ ꯃꯍꯩ ꯐꯪꯈ꯭ꯔꯕ ꯃꯤꯁꯤꯡ ꯑꯗꯨꯅ ꯋꯥꯌꯦꯜꯗ ꯊꯪꯁꯤꯡ ꯑꯗꯨ ꯃꯄꯨꯡ ꯐꯥꯅ ꯉꯥꯛꯑꯦꯕ Galatians 5:22-23ꯗ ꯅꯈꯣꯏꯅ ꯐꯖꯅ ꯌꯦꯡꯕ ꯌꯥꯔꯒꯅꯤꯀꯣ ꯀꯔꯝꯅ ꯑꯩꯈꯣꯏꯕꯨ ꯆꯨꯝꯊꯣꯛꯄꯤꯕꯒꯦ ꯍꯥꯏꯕꯁꯦ ꯑꯩꯈꯣꯏꯅ ꯍꯣꯏ ꯃꯁꯤꯗ ꯃꯔꯝ ꯌꯥꯝꯅ ꯃꯁꯤꯗ ꯆꯠꯂꯒꯨꯝꯁꯦ ꯑꯩꯈꯣꯏꯅ 1 John 1:9ꯗ ꯍꯥꯏꯔꯁꯨ ꯑꯩꯈꯣꯏꯅ ꯑꯩꯈꯣꯏꯒꯤ ꯄꯥꯞꯁꯤꯡ ꯍꯥꯏꯗꯣꯛꯆꯔꯒꯗꯤ ꯑꯩꯈꯣꯏꯅ ꯏꯁꯣꯔꯅ ꯑꯩꯈꯣꯏꯕꯨ ꯀꯣꯛꯄꯤ ꯍꯥꯏꯅ ꯍꯥꯏꯕꯁꯦ ꯑꯁꯤꯅꯆꯤꯡꯕꯁꯤꯁꯨ ꯑꯩꯈꯣꯏꯅ ꯃꯌꯥꯝ ꯑꯃ ꯂꯩꯔꯤꯑꯕ ꯏꯆꯤꯟꯅꯥꯎꯁꯥ ꯑꯗꯨꯅꯤ ꯉꯁꯤꯒꯤꯗꯤ ꯃꯇꯥꯡ ꯑꯁꯤꯗ ꯂꯣꯏꯁꯤꯜꯂꯒꯦ ꯑꯩꯈꯣꯏꯅ ꯃꯊꯪꯗ ꯑꯩꯅ ꯂꯣꯒꯤ ꯃꯊꯧꯁꯤꯡ ꯑꯁꯤ ꯀꯔꯤ ꯀꯔꯤꯅꯣ ꯍꯥꯏꯕꯒꯤ ꯃꯔꯝꯗ ꯈꯔꯕꯨꯛꯇꯤ ꯆꯪꯁꯤꯟꯅꯤꯡꯕꯅꯦ ꯑꯗꯣ ꯃꯇꯝꯁꯦ ꯌꯥꯗꯔꯦ ꯏꯆꯤꯟꯅꯥꯎꯁꯥ ꯑꯁꯨꯝꯅ ꯑꯩꯈꯣꯏ ꯂꯣꯏꯁꯤꯜꯂꯁꯦ ꯑꯩꯅ ꯏꯆꯝ ꯆꯝꯅ ꯑꯩꯅ ꯍꯥꯏꯖꯅꯤꯡꯕꯗꯤ ꯊꯥꯖꯕꯒꯤ ꯃꯄꯥꯟꯅ ꯊꯧꯖꯥꯅ ꯑꯩꯈꯣꯏꯕꯨ ꯊꯧꯖꯥꯅ ꯀꯟꯕꯤꯈ꯭ꯔꯕ ꯃꯤꯁꯤꯡ ꯑꯗꯨꯅ ꯃꯈꯣꯏ ꯄꯨꯟꯁꯤꯗ ꯙꯔꯃ ꯆꯦꯟꯕ ꯏꯁꯨꯒꯤ ꯙꯔꯃ ꯆꯦꯟꯕ ꯂꯩꯕꯗꯨꯅ ꯃꯔꯝ ꯑꯣꯏꯗꯨꯅ ꯃꯈꯣꯏ ꯏꯁꯣꯔꯅ ꯍꯥꯏꯕ ꯈꯨꯗꯤꯡꯃꯛ ꯑꯗꯣ ꯂꯣꯏꯅ ꯏꯜꯂꯛꯀꯅꯤ ꯍꯥꯏꯕꯁꯦ ꯃꯁꯤꯅꯦꯕ ꯃꯁꯤꯕꯨ ꯏꯜꯍꯟꯕ ꯉꯝꯗ꯭ꯔꯕꯗꯤ ꯑꯩꯈꯣꯏꯅ ꯊꯥꯖꯔꯤꯕ ꯑꯩꯈꯣꯏꯅ ꯖꯤꯁꯨ ꯈ꯭ꯔꯤꯁꯇꯒꯤ ꯃꯇꯨꯡ ꯏꯜꯂꯒ ꯖꯤꯁꯨ ꯈ꯭ꯔꯤꯁꯇꯒꯤ ꯊꯧꯖꯥꯅ ꯑꯩꯈꯣꯏ ꯍꯥꯏꯕ ꯏꯟꯕ ꯃꯤ ꯑꯃ ꯑꯣꯏꯔꯛꯇ꯭ꯔꯒꯗꯤ ꯑꯩꯈꯣꯏꯕꯨ ꯀꯟꯕꯤꯗ꯭ꯔꯤꯕ ꯃꯤꯁꯤꯡꯅꯤ ꯑꯩꯈꯣꯏ ꯅꯧꯅ ꯄꯣꯛꯄ ꯃꯊꯧ ꯇꯥꯔꯤ ꯍꯥꯏꯕꯁꯦ ꯑꯩꯈꯣꯏꯅ ꯀꯥꯎꯔꯣꯏꯗꯕꯅꯤ ꯇꯥꯕꯤꯈ꯭ꯔꯕ ꯃꯌꯥꯝꯗ ꯏꯁꯣꯔꯅ ꯕꯣꯔ ꯑꯣꯏꯁꯅꯨ ꯅꯈꯣꯏꯅ ꯑꯦꯅꯤ ꯀꯣꯏꯁꯟ ꯂꯩꯔꯒꯗꯤ ꯍꯪꯕꯤꯔꯛꯑꯣ ꯑꯩꯈꯣꯏ ꯄ꯭ꯔꯊꯅꯥ ꯇꯧꯁꯦ ꯁꯔꯒꯗ ꯂꯩꯕ ꯏꯄꯥ ꯌꯥꯝ ꯊꯥꯒꯠꯆꯔꯦ ꯑꯩꯈꯣꯏꯅ ꯍꯧꯖꯤꯛ ꯐꯖꯈ꯭ꯔꯕ ꯑꯐꯕ ꯄꯥꯎ ꯒꯣꯁꯄꯦꯜ ꯑꯗꯨꯒꯤ ꯁꯔꯨꯛ ꯈꯔ ꯑꯩꯈꯣꯏꯅ ꯅꯩꯅꯈ꯭ꯔꯕ ꯈꯨꯗꯤꯡꯃꯛ ꯑꯁꯤꯗ ꯅꯍꯥꯛꯅ ꯕꯣꯔ ꯄꯤꯕꯤꯌꯨ ꯊꯥꯈ꯭ꯔꯕ ꯏꯆꯤꯟ ꯏꯅꯥꯎꯁꯤꯡꯗꯨꯁꯨ ꯑꯆꯨꯝꯕꯁꯦ ꯏꯟꯗꯨꯅ ꯆꯠꯄ ꯉꯝꯍꯟꯕꯤꯌꯨ ꯄ꯭ꯔꯚꯨ ꯖꯤꯁꯨꯒꯤ ꯃꯤꯡꯗ ꯈꯨꯔꯨꯝꯖꯔꯤ ꯑꯥꯃꯦꯟ